ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯔꯜ ꯁꯣꯛꯇꯕ ꯈꯨꯜ ꯑꯗꯨꯗ ꯌꯨꯝꯊꯣꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕꯒꯤ ꯑꯆꯤꯜ ꯑꯀꯣꯝ ꯍꯪꯐꯝꯁꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯨꯕꯦꯔꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯀꯨꯕꯦꯔꯗꯤ ꯇꯁꯦꯡꯅ ꯃꯊꯣꯏ ꯀꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯀꯨꯕꯦꯔꯒꯤ ꯃꯔꯜ ꯁꯣꯛꯂꯨꯕꯅꯤꯅ ꯀꯨꯕꯦꯔꯅ ꯍꯥꯏꯕ ꯋꯥꯗ ꯑꯃꯠꯇ ꯍꯤꯛꯇꯣꯛꯄ ꯇꯧꯔꯝꯗꯦ꯫ ꯀꯤꯕꯗꯒꯤ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯑꯃꯗꯤ ꯈꯨꯟꯌꯥꯏ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯇꯥꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯌꯥꯔꯒ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯈꯨꯜꯗꯨꯒꯤ ꯈꯨꯟꯊꯛꯇ ꯂꯩꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯏꯅꯨ ꯃꯃꯥ ꯃꯆꯥꯗꯤ ꯀꯨꯕꯦꯔꯕꯨ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯕꯦꯔꯅꯁꯨ ꯃꯥꯏꯅꯨ ꯃꯃꯥ ꯃꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯏꯅꯨ ꯃꯃꯥ ꯃꯆꯥꯒꯤ ꯑꯋꯥꯕꯗ ꯇꯥꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯅꯨꯅ ꯂꯧꯗ ꯀꯨꯝꯂꯛꯇꯨꯅ ꯃꯃꯥꯒꯤ ꯆꯥꯛꯌꯨꯝ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯇꯥꯟꯖꯥꯗꯨꯗ ꯀꯨꯕꯦꯔꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯅꯣꯡꯁꯥꯕꯗꯨ ꯌꯨꯔꯦꯝ ꯊꯛꯄ ꯄꯥꯝꯖꯕ ꯃꯥꯒ ꯂꯣꯏꯅꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯇꯧꯔꯒ ꯂꯩꯍꯥꯎꯅꯨ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯍꯥꯎꯅꯨꯁꯨ ꯃꯈꯣꯏ ꯎꯕꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯈꯣꯡꯗꯨ ꯀꯟꯅ ꯀꯟꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯅꯣꯡꯁꯥꯕꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯩꯍꯥꯎꯅꯨ, ꯅꯪꯒꯤ ꯆꯥꯛꯌꯨꯝꯗꯨ ꯑꯩ ꯆꯥꯎꯔꯒꯦ, ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ." ꯂꯩꯍꯥꯎꯅꯨꯁꯨ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦ꯫ ꯅꯣꯡꯁꯥꯕꯁꯨ ꯃꯥꯒꯤ ꯍꯨꯏꯔꯣꯏꯁꯤꯡ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯂꯦꯞꯂꯔꯤ꯫ ꯂꯩꯍꯥꯎꯅꯨ ꯃꯥꯏꯊꯣꯡꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯇꯞꯅ, "ꯏꯕꯨꯡ ꯅꯣꯡꯁꯥꯕ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯤꯕꯣ?" ꯅꯣꯡꯁꯥꯕ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯏꯁꯩꯗꯨꯝ ꯁꯛꯆꯤꯜꯂꯛꯏ꯫ "ꯄꯦꯝꯃ ꯂꯩꯍꯥꯎꯅꯨ, ꯄꯦꯝꯃ ꯂꯩꯍꯥꯎꯅꯨ, ꯂꯩꯍꯥꯎ ꯌꯣꯟꯒꯦ ꯆꯠꯂꯨꯕ ꯂꯩꯍꯥꯎꯗꯤ ꯌꯣꯜꯂꯝꯗꯦ, ꯃꯥꯅꯗ ꯄꯥꯝꯖꯕ ꯃꯥꯅꯗ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗ ꯈꯨꯗꯣꯜ ꯇꯧꯔꯝꯂꯦ, ꯍꯥ ꯈꯨꯗꯣꯜ ꯇꯧꯔꯝꯂꯦ." ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯅꯣꯡꯁꯥꯕ ꯅꯣꯛꯂꯒ, "ꯀꯗꯥꯏ ꯆꯥꯛꯌꯣꯝꯗꯣ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯔꯝꯃꯨ." ꯂꯩꯍꯥꯎꯅꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯍꯥꯛꯅ ꯁꯥꯎꯒꯠꯂꯨꯔꯕꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯏꯖꯠ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯞꯅ ꯅꯨꯡꯁꯤ ꯂꯩꯈꯣꯜꯂꯩꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡ, ꯅꯆꯥꯂꯩꯒꯤ ꯆꯥꯛꯌꯣꯝꯁꯤꯗꯤ ꯏꯃꯥ ꯂꯥꯏꯔꯕꯤꯅ ꯄꯥꯟꯕ ꯌꯨꯝ ꯑꯣꯏꯕꯅ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯆꯥꯕꯗ ꯃꯍꯥꯎ ꯂꯩꯔꯔꯣꯏꯗꯣ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯆꯥꯛꯌꯣꯝ ꯑꯁꯤꯁꯨ ꯐꯧꯔꯦꯜ ꯃꯣꯏꯔꯥꯡꯐꯧ ꯅꯠꯇꯦꯗꯣ, ꯂꯥꯏꯔꯕꯤ ꯏꯃꯥꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯨꯔꯒ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯟ ꯑꯗꯨꯅ ꯋꯥꯟꯖꯔꯛꯄ ꯆꯦꯡꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯅꯆꯜꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯏꯕꯨꯡꯒꯤ ꯁꯔꯨꯛ ꯇꯝꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯆꯜꯒꯤ ꯂꯝꯕꯤꯁꯦ ꯊꯥꯗꯣꯛꯄꯤꯔꯣ, ꯈꯨꯜꯁꯤꯒꯤ ꯃꯕꯨꯡꯉꯣ ꯅꯤꯡꯊꯧ." ꯂꯩꯍꯥꯎꯅꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯤꯅ ꯊꯥꯒꯠꯂꯒ ꯆꯥꯎꯕ ꯅꯣꯡꯁꯥꯕꯗꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯆꯔꯣ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯒꯤ ꯆꯥꯛꯌꯨꯝ ꯊꯤꯜꯂꯛꯄ ꯀꯥꯎꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯂꯩꯍꯥꯎꯅꯨꯁꯨ ꯆꯠꯂꯣ ꯍꯥꯏꯔꯤꯉꯩꯗꯨꯗ ꯆꯠꯍꯧꯔꯒꯦ ꯈꯟꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯥꯏꯅꯨꯁꯨ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯂꯧꯗꯒꯤ ꯀꯥꯔꯛꯇꯨꯅ ꯂꯧ ꯃꯌꯥꯗꯨꯗ ꯂꯩꯕ ꯂꯝꯄꯥꯛ ꯃꯆꯤꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯂꯩꯍꯥꯎꯅꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥ, ꯅꯪ ꯆꯥꯛ ꯂꯥꯝꯃꯅ ꯉꯥꯎꯔꯝꯃꯅꯤ." "ꯂꯥꯝꯗꯦꯗ, ꯑꯗꯨ ꯏꯆꯥꯗꯤ ꯆꯥꯔꯛꯂꯕ꯭ꯔꯣ?" "ꯆꯥꯔꯛꯑꯦ, ꯂꯧꯗ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯒꯗꯕꯗꯣ ꯏꯇꯥ ꯃꯂꯌꯥ ꯂꯥꯛꯇꯨꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯕ." "ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯅꯪꯕꯨ ꯃꯂꯌꯥꯒ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ?" ꯂꯩꯍꯥꯎꯅꯨ ꯃꯃꯥꯒꯤ ꯆꯥꯛ ꯃꯌꯣꯝꯗꯨ ꯊꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯏꯇꯥꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏ, ꯊꯕꯛ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈꯤꯕ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯃꯥꯗꯣ ꯂꯥꯛꯄ ꯐꯔꯛ ꯇꯥꯕꯒꯤ." ꯃꯥꯏꯅꯨꯁꯨ ꯅꯥꯁꯤꯛ ꯄꯔꯦꯡ ꯍꯧꯔꯤꯕ ꯎꯔꯨꯝꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯐꯝꯊꯔꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ꯫ ꯂꯩꯍꯥꯎꯅꯨꯅꯁꯨ ꯍꯧꯖꯤꯛ ꯅꯣꯡꯁꯥꯕꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯥꯏꯅꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯈꯨꯝꯂꯛꯏ, "ꯕꯦꯝꯃ, ꯌꯥꯔꯤꯉꯩ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯅꯕ ꯍꯣꯠꯅꯧꯀꯣ. ꯏꯃꯥ ꯏꯆꯥꯗꯤ ꯏꯇꯨ ꯁꯣꯜꯂꯤ, ꯀꯅꯥꯝꯇꯅ ꯂꯦꯞꯄꯤꯅꯕ ꯂꯩꯇꯦ, ꯃꯤꯒꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ, ꯑꯗꯨꯅ ꯃꯥꯟꯅꯔꯨꯅꯨ. ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯄꯥ ꯀꯨꯕꯦꯔꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝ ꯃꯤꯇꯥꯕꯅꯤ. ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯈꯨꯜꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯌꯥꯔꯕꯁꯨ ꯏꯃꯥꯅꯗꯤ ꯃꯥꯕꯨ ꯌꯥꯗ꯭ꯔꯤꯕꯁꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯉꯁꯤꯁꯨ ꯃꯥꯏꯅꯨ ꯃꯥꯒꯤ ꯂꯧꯗꯨ ꯄꯦꯡꯕ ꯂꯣꯏꯗꯕꯒꯤ ꯃꯇꯣꯝꯇ ꯄꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯧ ꯊꯪꯅꯕ ꯎꯔꯩꯗꯨ ꯃꯥꯏꯅꯨꯕꯨ ꯀꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯃꯥꯏꯅꯨ, ꯅꯪ ꯅꯇꯣꯝꯇ ꯂꯧ ꯁꯪꯉꯝꯁꯦ ꯄꯦꯡꯕ ꯂꯣꯏꯔꯛꯀꯗꯧꯔꯦ, ꯋꯥꯗ꯭ꯔꯥ ꯅꯪꯕꯣ?"
ꯃꯥꯏꯅꯨꯁꯨ ꯃꯁꯥꯗꯣ ꯅꯣꯟꯈꯠꯂꯛꯇꯨꯅ ꯋꯥꯕꯨꯗꯤ ꯋꯥꯔꯤꯕꯅꯤ ꯗꯩꯁꯦ ꯑꯗꯨꯗ ꯋꯥꯏ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯀꯦ ꯈꯜꯂꯁꯨ ꯂꯧꯁꯦ ꯆꯥꯔꯔꯣꯏ ꯈꯜꯂꯨꯕꯗ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯄꯦꯡꯂꯕꯅꯤ ꯑꯗꯨꯗꯤ ꯆꯨꯝꯃꯤꯅꯤ ꯅꯪꯕꯣ ꯑꯗꯣ ꯑꯩ ꯋꯥꯔꯤ ꯑꯃ ꯇꯝꯒꯦ ꯅꯪꯕꯨ ꯁꯤꯗ ꯉꯥꯛꯇ ꯀꯥꯈꯠꯂꯛꯑꯣ ꯃꯥꯏꯅꯨꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯀꯩ ꯋꯥꯔꯤꯅꯣ ꯏꯁꯦ ꯑꯣ ꯑꯗꯨꯕꯨꯔꯣ ꯃꯤꯒꯤ ꯏ ꯊꯛꯄ ꯀꯨꯕꯦꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯀꯦꯁꯣꯔꯗꯣ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤ ꯂꯩꯍꯧꯅꯨꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯍꯥꯏꯕ ꯆꯠꯂꯨ ꯍꯥꯏꯗꯅ ꯃꯄꯥꯗ ꯍꯥꯏꯅ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯅꯨ ꯁꯥꯎꯔꯞꯅ ꯃꯄꯥ ꯍꯨꯏꯒꯤ ꯂꯝꯆꯠ ꯆꯠꯄꯅꯤꯅ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯩꯍꯧꯒꯦ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕ ꯃꯃꯥ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡ ꯃꯥꯏꯅꯨ ꯈꯪꯗ꯭ꯔꯦ ꯈꯨꯜꯁꯤꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯁꯨꯝ ꯆꯥꯔꯒ ꯍꯤꯡꯕꯅ ꯑꯅꯝꯕꯅꯤ ꯑꯗꯨꯅ ꯏꯆꯦꯁꯨ ꯂꯥꯜꯂꯦ ꯈꯪꯅ ꯈꯪꯅ ꯋꯥ ꯍꯥꯏꯔꯨꯕ ꯉꯝꯗꯦ ꯁꯦꯜꯅ ꯈꯖꯤꯛꯇꯃꯛ ꯂꯧꯔꯨꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯦꯜ ꯁꯤꯟꯗ꯭ꯔꯕꯗꯤ ꯂꯧꯁꯦ ꯂꯧꯔꯕꯅꯤ ꯏꯪꯈꯣꯜꯁꯤ ꯂꯧꯔꯕꯅꯤ ꯍꯥꯏꯗꯅ ꯙꯞ ꯇꯧꯔꯒ ꯍꯦꯛꯇ ꯂꯧꯈꯤꯅꯤ ꯃꯣꯏꯒꯤ ꯃꯄꯥ ꯃꯆꯥꯁꯦ ꯋꯥꯔꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯈꯨꯜꯁꯤꯗ ꯃꯊꯧ ꯇꯥꯏ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯀꯠꯀꯗꯕꯁꯨ ꯅꯤꯡꯊꯧꯗꯨ ꯋꯥꯀꯠꯄ ꯆꯠꯂꯨꯔꯤꯕ ꯃꯤꯗꯣ ꯃꯌꯨꯝ ꯌꯧꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯈꯤꯅꯤ ꯑꯗꯨꯅ ꯀꯤꯕꯗꯒꯤ ꯀꯅꯥꯝꯇꯁꯨ ꯆꯠꯅꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯎꯔꯤꯔꯩꯁꯨ ꯀꯥꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯥꯏꯅꯨꯅ ꯕꯦꯝꯃ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯏꯆꯥꯕꯨ ꯁꯦꯟꯅꯕ ꯉꯝꯂꯣꯏꯗꯧꯔꯤ ꯏꯆꯥꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯔꯒꯗꯤ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯛꯎ ꯏꯃꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤ ꯏꯃꯥ ꯅꯆꯥꯏꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯇꯝꯕ ꯃꯍꯥꯛꯇꯨꯗꯤ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯂꯩꯇꯦ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯟ ꯆꯠꯈꯤꯕꯅꯤ ꯉꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯝꯂꯅꯤ ꯑꯗꯣ ꯃꯥꯁꯨ ꯍꯟꯕꯕꯨꯗꯤ ꯍꯜꯂꯛꯄꯁꯨ ꯌꯥꯔꯦꯕ ꯑꯗꯨꯗꯤ ꯏꯆꯥꯒ ꯈꯪꯅꯔꯤꯕ ꯃꯤꯁꯛꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇ꯭ꯔꯦꯗꯅ ꯍꯌꯦꯡ ꯏꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯥꯅꯤ ꯏꯃꯥ ꯃꯥꯗꯤ ꯏꯅꯤꯡꯊꯧꯅꯁꯨ ꯌꯥꯝꯅ ꯆꯥꯜꯂꯤ ꯑꯇꯩ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅꯁꯨ ꯃꯥꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯅꯤ ꯅꯆꯥ ꯑꯩꯅ ꯂꯥꯛꯄ ꯉꯥꯏꯖꯔꯤꯕꯁꯤꯁꯨ ꯃꯥꯇꯕꯨꯅꯤ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯟꯗꯛ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯥꯎ ꯑꯁꯤ ꯌꯧꯍꯟꯈ꯭ꯔꯣꯀꯣ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯨꯕꯦꯔ ꯂꯥꯛꯇꯨꯅ ꯃꯥꯏꯅꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯃꯥꯏꯅꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯅꯨꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯂꯩꯍꯟꯗꯨꯅ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯇꯥꯏꯕꯨꯡꯉꯣ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯔꯤ ꯃꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯀꯔꯝꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯔꯨꯆꯣ ꯍꯥꯏꯒꯅꯤ ꯃꯗꯨ ꯌꯥꯕ ꯉꯝꯖꯔꯣꯏ ꯌꯧꯕꯤꯈꯤꯕꯅ ꯐꯒꯅꯤ ꯍꯦꯔꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯅ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯨꯝ ꯃꯄꯨꯟꯁꯤꯁꯤ ꯂꯦꯟꯖꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯑꯗꯨꯛ ꯅꯥꯄꯜ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯨꯕꯅꯤꯅ ꯀꯅꯥꯝꯇꯅ ꯂꯦꯞꯄꯤꯅꯕ ꯂꯩꯇꯦ ꯃꯇꯥꯛ ꯉꯁꯤ ꯇꯥꯏꯕꯨꯡꯉꯣꯅ ꯌꯨꯝꯁꯤ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯃꯁꯤꯡ ꯈꯪꯗꯅ ꯂꯣꯜꯂꯤꯕ ꯅꯆꯥ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯩꯍꯟꯁꯤ ꯍꯥꯏꯕ ꯂꯥꯛꯄ ꯉꯝꯕꯅꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯖꯩ ꯑꯗꯨꯒ ꯇꯥꯏꯕꯨꯡꯉꯣꯗꯤ ꯁꯪꯒ ꯆꯥꯎꯕꯅꯤ ꯃꯤ ꯋꯥꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯏꯅꯨꯁꯦ ꯏꯆꯥꯒꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯕꯤ ꯃꯃꯥꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯀꯨꯕꯦꯔ ꯁꯥꯎꯅ ꯀꯔꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯪꯅꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯅꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯇꯨꯔꯦꯜꯗ ꯊꯥꯗꯈꯣꯔꯥ ꯃꯗꯨ ꯉꯝꯕ ꯀꯨꯕꯦꯔꯅꯤ ꯍꯥꯏꯕ ꯀꯔꯤꯒꯤ ꯀꯥꯎꯏ ꯑꯁꯨꯝꯕ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯇꯨꯔꯦꯜꯗ ꯊꯥꯗꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯔꯥꯟꯕ ꯉꯥꯡꯕ ꯇꯥꯏꯕꯨꯡꯉꯣꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯊꯨꯝꯃꯤ ꯆꯦꯟꯕ ꯄꯥꯠꯇꯨꯗ ꯂꯪꯊꯕꯅ ꯆꯨꯝꯒꯅꯤ ꯈꯟꯖꯩ ꯏꯁꯤꯌꯥ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯈꯨꯜ ꯑꯁꯤꯗ ꯀꯨꯕꯦꯔ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯍꯤꯛꯇꯣꯛꯄ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯅꯃꯥ ꯅꯆꯥꯕꯨ ꯍꯤꯡꯅ ꯐꯨꯝꯕꯗ ꯀꯅꯥ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ ꯍꯥꯏꯕꯤꯗꯤ ꯍꯥꯏ ꯄꯥꯟꯈꯠꯂꯛꯂꯤꯕ ꯊꯥ ꯑꯁꯤꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯏꯆꯥꯅꯨꯄꯥ ꯑꯍꯜꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯗꯕꯅꯤ ꯃꯁꯤꯗ ꯌꯥꯗ꯭ꯔꯕ ꯅꯃꯥ ꯅꯆꯥ ꯍꯤꯡꯅ ꯐꯨꯝꯃꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯏꯅꯨ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯖꯍꯧꯏ ꯃꯄꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯌꯨꯝꯁꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯁꯦ ꯍꯥꯏꯕ ꯉꯝꯂꯝꯂꯣꯏꯀꯣ ꯑꯁꯨꯝꯅ ꯀꯨꯕꯦꯔꯅ ꯍꯥꯏꯔꯝꯕ ꯊꯥ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯂꯩꯍꯥꯎꯅꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯆꯤꯡꯂꯦꯝꯕꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯃꯍꯥꯛ ꯋꯥꯖꯔꯤ ꯁꯣꯝꯗ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤꯕꯁꯤ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯀꯨꯕꯦꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯅꯨꯄꯤ 4 ꯂꯣꯟꯕ 5 ꯂꯣꯟꯕ ꯂꯣꯏꯅ ꯂꯣꯜꯂꯝꯃꯤ ꯅꯨꯄꯤ ꯂꯣꯟꯕ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯀꯔꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯒꯅꯤ
ꯑꯗꯨꯕꯨ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅꯗꯤ ꯃꯩꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯁꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯨꯕꯦꯔꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯍꯦꯛ ꯃꯌꯥꯗ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒ ꯃꯇꯝ ꯑꯃꯗ ꯃꯃꯥꯗꯨꯅ ꯅꯄꯥꯏꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯣꯠꯀꯗꯕꯅꯤ꯫ ꯀꯨꯕꯦꯔꯒꯤ ꯂꯣꯏꯅꯕꯤ ꯁꯥꯟꯇꯤꯔꯥꯅꯤꯅ ꯋꯥꯐꯝꯗꯨ ꯇꯥꯔꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗꯒꯤ ꯍꯧꯔꯒ ꯃꯃꯧ ꯅꯨꯄꯤꯁꯤꯡꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯨꯕꯦꯔꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯟꯈꯠꯂꯛꯂꯤꯕ ꯊꯥ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯩꯅꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯉꯁꯤꯗꯤ ꯂꯩꯍꯥꯎꯁꯨ ꯃꯇꯥꯔꯣꯏ ꯃꯂꯥꯌꯥꯒ ꯂꯣꯏꯅꯅ ꯁꯨꯃꯥꯡꯗ ꯁꯤꯡꯖꯨ ꯃꯌꯥꯟ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯕꯦꯔ ꯂꯥꯛꯄ ꯎꯕꯗ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯀꯨꯕꯦꯔ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯧ ꯏꯕꯦꯝꯃ ꯅꯀꯨ ꯂꯥꯛꯏꯅꯦ꯫ ꯂꯩꯍꯥꯎꯅꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯨꯕꯦꯔꯅ, ꯅꯃꯥꯗꯤ ꯂꯩꯈꯤꯕ꯭ꯔꯥ? ꯀꯧꯊꯣꯔꯛꯎ, ꯏꯀꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯜ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯍꯩ ꯃꯩꯅꯨ, ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯀꯩꯗꯧꯉꯩ ꯃꯪꯒꯣꯜ ꯀꯥꯔꯛꯑꯣ ꯍꯥꯏꯕꯅꯣ? ꯃꯩꯅꯨ ꯁꯥꯎꯅ, ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯆꯥꯅꯨꯄꯥꯗꯨꯗ ꯑꯩꯅ ꯏꯆꯥꯕꯨ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯂꯦꯡꯕꯤꯔꯣ ꯇꯥꯗ꯫ ꯍꯩꯁ ꯈꯣꯟꯐꯝꯁꯤꯗꯤ꯫ ꯃꯩꯅꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯦꯝꯃ ꯅꯣꯏ ꯏꯃꯨꯡꯗ ꯆꯪ꯫ ꯑꯣ ꯂꯨꯈ꯭ꯔꯥꯕꯤ, ꯅꯪꯅꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯨꯕꯦꯔ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯍꯧꯔꯕꯅꯤꯅꯦ꯫ ꯍꯩ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯉꯝꯗ꯭ꯔꯕ ꯀꯨꯕꯦꯔ ꯑꯩꯒꯤ ꯏꯃꯤꯡꯁꯦ ꯍꯣꯡꯗꯣꯛꯀꯦ꯫ ꯋꯥꯐꯝꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯩꯅꯨ ꯇꯞꯅ꯫ ꯕꯦꯝꯃ ꯂꯥꯛꯑꯣ, ꯅꯪ ꯅꯗꯣꯝꯆꯥꯒꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯣ꯫ ꯏꯃꯥꯅ ꯅꯪꯒꯤ ꯂꯝꯕꯤ ꯇꯥꯛꯂꯒꯦ꯫ ꯃꯥꯂꯌꯥꯅ, ꯍꯥꯏꯒꯨꯝꯗꯅ ꯂꯩꯍꯥꯎꯅꯨ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯁꯣꯏꯗꯅ ꯐꯒꯅꯤ, ꯅꯪ ꯆꯠꯂꯣ ꯏꯇꯥ꯫ ꯂꯩꯍꯥꯎꯅꯨ ꯇꯞꯅ, ꯏꯇꯥ ꯃꯥꯂꯌꯥ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯂꯒ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ꯫ ꯑꯩ ꯁꯣꯏꯗꯅ ꯇꯝꯒꯦ꯫ ꯆꯠꯂꯣꯀꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ꯫ ꯃꯥꯂꯌꯥ, ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯨꯀꯣ, ꯏꯃꯥꯅ ꯇꯥꯁꯤ ꯊꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅꯨꯒꯤ ꯇꯉꯥꯏ ꯐꯗꯕ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯝꯕ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯃꯩꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯆꯤꯡꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯅꯕ ꯃꯆꯥꯕꯨ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯨꯕꯦꯔꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯌꯥꯊꯪ ꯇꯥꯎꯊꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯩꯅꯨꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ, ꯑꯗꯨꯅ ꯂꯩꯍꯥꯎꯅꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯨꯕꯦꯔꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤꯔꯥꯅꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯣꯏ ꯃꯄꯥ, ꯅꯆꯥꯁꯤꯡꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯩꯅꯕ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯗꯨꯕꯨ ꯀꯔꯤ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯍꯥꯠꯇꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯆꯥ ꯑꯍꯨꯝꯗ ꯊꯧꯗꯥꯔꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯄꯥꯅꯣ? ꯏꯌꯥ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯨꯄꯤ ꯅꯪꯅꯁꯨ ꯑꯌꯦꯠꯄ ꯄꯤꯒꯦ ꯈꯜꯂꯕꯀꯣ? ꯅꯪ ꯆꯪꯈ꯭ꯔꯣ, ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ꯫ ꯁꯥꯟꯇꯤꯔꯥꯅꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯆꯥꯅꯨꯄꯥꯁꯤꯡꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯂꯩꯍꯥꯎꯅꯨꯕꯨ ꯐꯥꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯩꯍꯥꯎꯅꯨꯁꯨ ꯃꯗꯣꯝꯆꯥꯒꯤ ꯃꯌꯨꯝꯗꯨ ꯌꯧꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯨꯕꯦꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯁꯒꯣꯜ ꯑꯃꯃꯝꯒꯤ ꯃꯊꯛꯇ ꯇꯣꯡꯂꯗꯨꯅ ꯃꯩꯅꯨꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯁꯒꯣꯜꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯩꯅꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯀꯔꯤ ꯂꯩꯔꯦ? ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯅ ꯂꯥꯛꯄꯗꯤ? ꯅꯣꯡꯁꯥꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯍꯅꯨꯕꯤ, ꯅꯆꯥꯅꯨꯄꯤꯗ ꯀꯧꯊꯣꯔꯛꯎ, ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯏꯆꯥꯕꯨ ꯄꯨꯒꯗꯧꯔꯤꯕ? ꯀꯦꯁꯣꯔꯅ ꯑꯃꯨꯛ, ꯑꯩꯌꯥ ꯍꯅꯨꯕꯤ, ꯅꯆꯥꯅꯨꯄꯤꯗꯣ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯅ ꯂꯪꯂꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯍꯟꯕꯤꯈ꯭ꯔꯣ, ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯅ ꯂꯪꯂꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯃꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤ, ꯏꯆꯥꯒꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯑꯇꯣꯝꯕꯗꯨꯅ ꯑꯃꯨꯛ, ꯌꯥꯝꯕꯨꯡ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯤ, ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯨꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯁꯪꯒꯣꯜꯗꯒꯤ ꯐꯟ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯩꯅꯨꯅ ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯌꯨꯝꯕꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯔꯦ꯫ ꯅꯣꯡꯁꯥꯕꯅ ꯃꯩꯅꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯩꯅꯨꯁꯨ ꯁꯥꯎꯅ, ꯍꯦ, ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯡ, ꯑꯩꯒꯤ ꯏꯃꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝ ꯂꯩꯕꯅꯤ, ꯃꯗꯨ ꯍꯦꯛ ꯃꯥꯡꯕ ꯊꯣꯛꯂꯕ ꯅꯈꯣꯏꯅ ꯁꯤꯡꯒꯗꯕꯅꯤ ꯈꯪ꯫
ꯑꯗꯨꯒ ꯏꯃꯨꯡꯗꯅ ꯃꯁꯤ ꯃꯅꯥꯎ ꯑꯍꯨꯝ ꯆꯪꯗꯨꯅ ꯂꯩꯍꯥꯎꯅꯨꯕꯨ ꯊꯤꯕꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯃꯥꯏꯅꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯖꯩ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯑꯩꯒꯤ ꯌꯨꯝꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯗꯨꯝꯅ ꯂꯥꯎꯔꯤꯉꯩ ꯃꯁꯤ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯪꯉꯤ ꯍꯦ ꯍꯅꯨꯕꯤ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯁꯨ ꯅꯪꯕꯨ ꯀꯟꯕꯤꯒꯗꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯅꯔꯣꯜꯁꯨ ꯅꯆꯥꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ ꯑꯩ ꯈꯪꯗꯦ ꯈꯪꯂꯕꯁꯨ ꯍꯥꯏ ꯁꯥ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯑꯩꯅ ꯏꯁꯥ ꯁꯤꯟꯅꯒꯗꯕ ꯅꯠꯇꯦ ꯅꯣꯡꯁꯥꯕ ꯌꯥꯝꯕꯣꯡ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯍꯥꯠꯇꯣꯛꯑꯃꯁꯤ ꯃꯗꯨ ꯌꯥꯗꯦ ꯃꯥꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯍꯥꯠꯀꯗꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯃꯔꯣꯜ ꯆꯨꯝꯃꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯍꯥꯎꯅꯨꯒ ꯇꯤꯟꯅꯕꯤ ꯃꯇꯥꯔꯣꯏ ꯃꯂꯥꯌꯥꯗ ꯍꯪꯕ ꯇꯥꯕꯅꯤ ꯏꯆꯥ ꯊꯤꯕ ꯈꯪꯗ꯭ꯔꯒ ꯇꯤꯟꯅꯕ ꯃꯤꯗ ꯍꯪꯂꯨꯗꯣꯏꯕ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯅꯔꯦꯜꯁꯨ ꯌꯥꯎꯗꯕ ꯅꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯀꯟꯕ ꯁꯥꯗꯨꯅ ꯂꯥꯛꯅꯕꯗꯤ ꯃꯗꯨꯒꯤ ꯃꯍꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯃꯥꯏꯅꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯤ ꯃꯅꯥꯎ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯥꯏꯅꯨꯕꯨ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯃꯂꯥꯌꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯂꯥꯌꯥꯗꯤ ꯑꯗꯨꯝꯅ ꯃꯥꯕꯨ ꯆꯦꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯂꯥꯌꯥ ꯃꯃꯥ ꯃꯆꯥꯁꯨ ꯁꯨꯃꯥꯡꯗ ꯐꯧ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯁꯒꯣꯜ ꯃꯈꯣꯜ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯃꯃꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯁꯒꯣꯜ ꯑꯍꯨꯝꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯟ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯃꯂꯥꯌꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯇꯥ ꯂꯩꯍꯥꯎꯅꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯃꯂꯥꯌꯥꯒꯤ ꯃꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒꯨꯝꯂꯕ ꯏꯆꯥꯁꯤꯡ ꯏꯃꯥꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯉꯁꯤ ꯍꯨꯝꯅꯤ ꯁꯨꯔꯦꯗꯣ ꯏꯆꯥꯅ ꯃꯄꯥꯎ ꯊꯣꯛꯂꯛꯇꯕ ꯃꯥꯗꯤ ꯃꯇꯥꯔꯣꯏ ꯂꯩꯍꯥꯎꯅꯨꯒꯁꯨ ꯄꯨꯟꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯂꯣꯏꯗꯣ ꯃꯂꯥꯌꯥꯅ ꯑꯁꯦꯡꯕꯅꯤꯅꯦ ꯏꯕꯨꯡꯁꯤꯡ ꯅꯆꯜꯗꯤ ꯏꯇꯥ ꯂꯩꯍꯥꯎꯅꯨꯒ ꯄꯨꯟꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯖꯗꯦꯗꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ ꯃꯂꯥꯌꯥꯕꯨ ꯁꯒꯣꯜ ꯊꯛꯇ ꯆꯤꯡꯈꯠꯈ꯭ꯔꯦ ꯃꯂꯥꯌꯥꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯅ ꯀꯞꯅ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯂꯥꯌꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯃꯂꯥꯌꯥꯒꯤ ꯃꯃꯥꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯏꯅꯨ ꯍꯣꯏꯗ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯅꯨ ꯍꯣꯏꯒꯤ ꯊꯣꯡꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ ꯀꯧꯔꯛꯏ ꯏꯆꯦ ꯏꯆꯦ ꯃꯥꯏꯅꯨ ꯀꯧꯔꯤꯕꯗꯨ ꯃꯥꯏꯅꯨꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯆꯤꯟꯗꯨꯁꯨ ꯌꯥꯎꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯔꯝꯅ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯐꯝꯁꯤꯠ ꯁꯤꯠꯇꯨꯅ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯨꯗ ꯃꯅꯪꯒꯜ ꯉꯥꯗꯨꯅ ꯗꯣꯝ ꯗꯣꯝ ꯉꯥꯊꯗꯨꯅ ꯏꯃꯨꯡꯗ ꯃꯤ ꯂꯩ ꯍꯥꯏꯕ ꯈꯪꯍꯜꯂꯛꯏ ꯃꯂꯥꯌꯥꯒꯤ ꯃꯃꯥꯁꯨ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯒꯨꯝ ꯃꯍꯥꯛ ꯃꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯅꯨꯒꯤ ꯐꯅꯦꯛ ꯐꯤꯖꯤꯗꯨ ꯊꯣꯡꯖꯤꯜꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯍꯥꯏꯊꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯈꯔ ꯈꯖꯤꯛ ꯎꯔꯛꯄꯗꯒꯤ ꯏꯃꯨꯡꯗ ꯃꯤ ꯑꯃ ꯂꯩꯔꯦ ꯈꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯄꯥꯟꯗꯒꯤ ꯂꯣꯜꯂꯤꯕ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯍꯥꯎꯅꯨꯁꯨ ꯂꯝꯕꯤꯗꯨ ꯂꯝꯍꯥꯡꯅꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯄꯪꯆꯠꯇ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯈꯜꯁꯨ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯃꯂꯥꯌꯥꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯅ ꯎꯃꯪ ꯑꯃꯗ ꯄꯨꯔꯛꯂꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯃꯥꯏꯅꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯂꯥꯌꯥꯒꯤ ꯃꯃꯥꯅ ꯁꯠ ꯐꯝꯊꯔꯒ ꯄꯨꯜꯂꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯃꯥꯏꯅꯨꯁꯨ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯊꯥꯔꯣ ꯅꯆꯥꯅꯨꯄꯤ ꯃꯂꯥꯌꯥꯗꯤ ꯏꯆꯦ ꯐꯠꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯂꯥꯛꯇꯨꯅ ꯏꯆꯥꯕꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯅꯥꯗ ꯋꯥꯀꯠꯀꯅꯤ ꯑꯗꯨꯒ ꯂꯩꯍꯥꯎꯅꯨꯅ ꯀꯞꯗꯧꯔꯝꯒꯅꯤ ꯃꯍꯥꯛꯄꯨ ꯌꯧꯔꯝꯂꯒꯗ꯭ꯔꯥ ꯑꯩꯁꯨ ꯏꯆꯥꯗꯣ ꯌꯧꯔꯝꯂꯕꯗꯤ ꯐꯩ ꯌꯧꯔꯝꯗ꯭ꯔꯕꯗꯤ ꯀꯅꯥꯗ ꯍꯪꯂꯨꯒꯅꯤ ꯁꯨꯝꯗꯧꯔꯁꯤ ꯏꯆꯥ ꯂꯩꯍꯥꯎꯅꯨꯒ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯀꯠꯂꯨꯔꯁꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨꯅꯁꯨ ꯂꯥꯞꯄꯅꯤꯅ ꯀꯅꯥꯝꯇꯅ ꯋꯥꯀꯠꯄꯁꯨ ꯆꯠꯂꯨꯗ꯭ꯔꯦ ꯆꯠꯂꯨꯕꯁꯨ ꯀꯤꯅꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯈꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯂꯥꯌꯥꯗꯨ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯁꯥꯗꯨ ꯄꯨꯟꯁꯤꯜꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯆꯪꯗꯨꯅ ꯂꯩꯍꯥꯎꯅꯨꯒꯤ ꯂꯩꯐꯝ ꯇꯥꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯂꯧꯔꯒ ꯍꯥꯠꯀꯅꯤ ꯀꯤꯍꯜꯂꯝꯃꯤ ꯃꯂꯥꯌꯥꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯒꯤꯁꯨ ꯊꯥꯔꯁꯅꯨ ꯃꯇꯥꯔꯣꯏ ꯂꯩꯍꯥꯎꯅꯨꯒꯤ ꯃꯊ꯭ꯋꯥꯏꯗꯗꯤ ꯀꯂꯝꯂꯒꯦ ꯈꯟꯗꯨꯅ ꯈꯪꯗꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯍꯥꯎꯅꯨꯁꯨ ꯃꯥꯒꯤ ꯃꯈꯣꯡꯗꯨꯅ ꯂꯦꯞꯇꯅ ꯊꯥꯡꯂꯒ ꯂꯥꯛꯄ ꯃꯥꯏꯀꯩꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯀꯞꯂꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎꯅꯨ ꯃꯁꯥꯗꯨ ꯀꯤꯕꯁꯨ ꯐꯥꯎꯏ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕꯗꯨ ꯑꯗꯨꯅ ꯃꯥꯗꯤ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯈꯤꯗꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯂꯒ
ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ ꯈꯜꯂꯤꯉꯩ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯔꯣꯜ ꯆꯨꯝꯗ꯭ꯔꯕꯗꯤ ꯅꯪ ꯁꯤꯕ ꯇꯥꯕ ꯍꯥꯏꯔꯒ ꯈꯥꯛꯅ ꯅꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯂꯩꯍꯥꯎꯅꯨꯁꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯃꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯂꯥꯌꯥꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯤ꯫ ꯅꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ꯫ ꯅꯣꯡꯁꯥꯕꯅ ꯀꯞꯄꯨ ꯄꯦꯟꯅꯕ ꯀꯞꯄꯨ, ꯃꯤꯀꯨꯞ ꯈꯔꯗꯒꯥꯏ ꯅꯪꯕꯨ ꯁꯔꯥꯛ ꯇꯝꯂꯒ ꯍꯥꯠꯀꯗꯕ, ꯄꯦꯟꯅ ꯀꯞꯄꯨ꯫ ꯑꯗꯨꯒ ꯂꯩꯍꯥꯎꯅꯨꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯈꯪꯏ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯃꯂꯥꯌꯥꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝꯅ ꯈꯣꯡꯊꯥꯡꯗꯨ ꯈꯔꯒꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯂꯥꯌꯥꯁꯨ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯆꯜꯂꯕꯅꯤꯅ ꯀꯅꯥꯝꯇꯅ ꯃꯂꯥꯌꯥꯕꯨ ꯀꯟꯕꯁꯨ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗ ꯋꯥꯡꯂꯩ ꯌꯨ ꯂꯧꯕ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯨꯡ ꯑꯗꯨꯁꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯃꯆꯤ ꯑꯃꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯅꯣꯡꯁꯥꯕꯅ ꯃꯂꯥꯌꯥꯒꯤ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯊꯥꯡꯒꯠꯂꯒ ꯍꯥꯏ, ꯑꯣ ꯅꯨꯡꯁꯤꯗ, ꯅꯁꯛ ꯐꯖꯔꯤꯕ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ, ꯍꯥꯏꯌꯨ, ꯂꯩꯍꯥꯎꯅꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ? ꯃꯂꯥꯌꯥ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ, ꯑꯩ ꯈꯪꯗꯦ꯫ ꯅꯣꯡꯁꯥꯕ ꯃꯔꯧ ꯂꯩꯅ ꯇꯞꯅ, ꯅꯪ ꯈꯪꯗꯦ? ꯍꯟꯗꯛꯇꯤ ꯅꯣꯡꯁꯥꯕ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯒ, ꯅꯪ ꯈꯪꯗꯦ? ꯃꯂꯥꯌꯥ ꯁꯥꯎꯅ, ꯁꯃꯥꯂꯦꯛ ꯃꯥꯟꯅꯕ ꯃꯁꯦꯟ ꯂꯝꯕꯥ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯐꯥꯖꯤꯜꯂꯤꯕꯁꯦ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯁꯣꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯩ ꯑꯃ ꯐꯥꯕꯗꯕꯨ ꯊꯧꯔꯤ ꯈꯣꯡꯒꯣꯏ ꯂꯥꯛꯇꯅ ꯀꯔꯤꯒꯤ? ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯇꯧ ꯎꯠꯂꯤ꯫ ꯑꯩ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯈꯣꯏꯒ ꯂꯝꯕꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ꯫ ꯑꯉꯝ ꯍꯥꯠꯇꯣꯛꯅꯁꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯎ꯫ ꯑꯣ, ꯊꯧꯅꯥ ꯌꯥꯝ ꯂꯩꯅ ꯅꯪꯗꯤ, ꯌꯥꯝ ꯀꯜꯂꯤꯀꯣ꯫ ꯍꯦ ꯑꯀꯟꯕꯤ, ꯅꯁꯝꯁꯤ ꯈꯨꯗꯥꯡꯁꯤꯗ ꯌꯦꯠꯂꯒ ꯍꯥꯏꯒꯠꯂꯨꯔꯥ? ꯃꯂꯥꯌꯥꯁꯨ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯃꯇꯥꯒꯨꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤ ꯐꯨꯅꯕꯗꯧꯅ ꯑꯩꯒꯤ ꯁꯝꯁꯦ ꯈꯨꯗꯥꯡꯗꯨꯗ ꯌꯦꯠꯂꯒ ꯍꯥꯏꯒꯗꯧꯔꯤꯕ? ꯅꯃꯥꯏꯗꯨꯗ ꯇꯤꯟꯗꯨꯝ ꯁꯤꯖꯤꯟꯒꯦ꯫ ꯊꯨꯏ! ꯅꯣꯡꯁꯥꯕꯗꯨ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯂꯥꯌꯥꯕꯨ ꯇꯦꯝꯁꯤꯡꯅꯔꯒꯦ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯃꯈꯧꯔꯤꯗꯨ ꯃꯦꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯀꯥꯟꯗ ꯂꯩꯍꯥꯎꯅꯨꯅ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯅꯣꯡꯁꯥꯕ ꯇꯝꯅ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯂꯒ ꯃꯥꯅ ꯎ ꯃꯔꯨꯝ ꯑꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯎꯃꯪ ꯑꯁꯤꯗ ꯃꯉꯣꯟꯗ ꯂꯩꯇꯨꯝꯅ ꯊꯣꯝꯂꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯃꯂꯥꯌꯥꯕꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯝꯂꯒ ꯂꯩꯍꯥꯎꯅꯨꯅ ꯂꯩꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯕꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯩꯅꯨꯒ ꯊꯔꯣꯒꯗꯨ ꯈꯨꯜꯗꯨꯗꯒꯤ ꯁꯒꯣꯜ ꯑꯅꯤ ꯋꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯨꯅ ꯂꯥꯛꯄ ꯃꯔꯝꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯍꯥꯎꯅꯨꯁꯨ ꯅꯣꯡꯁꯥꯕꯅ ꯃꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯄꯤꯁꯛ ꯄꯤꯛꯅ ꯇꯥꯁꯤꯜꯂꯒ ꯁꯣꯔꯒꯗꯨ ꯊꯤꯡꯕ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯁꯥꯕꯁꯨ ꯎꯗꯨꯒꯤ ꯃꯈꯣꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯁꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯃꯁꯝꯅ ꯈꯨꯝꯖꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯁꯥꯕꯗꯤ ꯇꯁꯦꯡꯅ ꯈꯪꯂꯗꯨꯅ ꯂꯥꯎꯔꯛꯏ, ꯏꯃꯥ! ꯌꯥꯝ ꯊꯥꯖꯗꯕ ꯃꯇꯧ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯁꯤ ꯂꯩꯍꯥꯎꯅꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯜꯂꯨꯕꯗ ꯂꯥꯝꯕꯁꯨ ꯐꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯍꯥꯎꯅꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯒꯗꯧꯔꯤꯕ? ꯑꯗꯨꯅ ꯃꯥꯗꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯅꯣꯡꯁꯥꯕꯅ ꯌꯥꯝ ꯀꯤꯅ ꯂꯦꯞꯄꯗꯨꯗ ꯂꯩꯍꯥꯎꯅꯨꯁꯨ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ, ꯅꯪ ꯀꯩꯝꯇ ꯀꯤꯒꯅꯨ꯫ ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ꯫ ꯑꯩ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯍꯤꯡꯆꯥꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯒ ꯅꯆꯤꯟ ꯅꯅꯥꯎ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯄꯨꯁꯨ ꯍꯥꯠꯀꯅꯤ꯫ ꯅꯣꯡꯁꯥꯕꯁꯨ ꯃꯥꯒꯤ ꯊꯥꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯂꯒ ꯃꯂꯥꯌꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯌꯥꯝꯕꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯍꯥꯎꯅꯨꯁꯨ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯂꯥꯌꯥꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯊꯥꯡꯗꯨꯅ ꯀꯛꯂꯒ ꯂꯧꯊꯣꯛꯏ꯫ ꯃꯂꯥꯌꯥꯗꯤ ꯈꯪꯕꯨ ꯈꯪꯂꯨꯔꯕꯅꯤ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ꯫ ꯑꯗꯨꯅ ꯃꯥꯗꯤ ꯂꯥꯎꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯂꯩꯍꯥꯎꯅꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ, ꯃꯂꯥꯌꯥ ꯑꯩꯅꯤ꯫ ꯃꯂꯥꯌꯥ ꯌꯥꯝ ꯉꯛꯅ, ꯂꯩꯍꯥꯎꯅꯨ ꯅꯪ ꯀꯥꯏꯗꯒꯤꯅꯣ ꯂꯥꯛꯏꯁꯦ? ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯤ, ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯦꯟꯈ꯭ꯔꯁꯤ꯫ ꯑꯩꯁꯨ ꯂꯝꯕꯤꯁꯦ ꯈꯪꯍꯧꯗꯔꯦ꯫ ꯑꯗꯣ ꯊꯥꯡꯁꯤꯗꯤ ꯄꯨꯈꯤꯁꯤ, ꯍꯣꯔꯦꯟ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯁꯨ ꯃꯥꯌꯣꯛꯅꯅꯕ꯫
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯥꯡꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡꯗꯅ ꯀꯝꯗꯧꯔꯤ ꯃꯃꯥ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ ꯑꯗꯨꯀꯥꯟꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨ ꯃꯤꯅ ꯄꯨꯝꯂꯥꯡ ꯂꯥꯡꯅꯔꯛꯏ ꯃꯤ ꯂꯥꯡꯂꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯆꯤꯡꯂꯦꯝꯕꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯛꯂꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯏꯅꯨ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯤ ꯅꯤꯡꯊꯧꯅ ꯆꯤꯡꯂꯦꯝꯕꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯍꯜ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯏꯅꯤꯡꯊꯧ ꯅꯅꯥꯌꯦꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯨ ꯐꯒꯅꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯝꯕ ꯑꯍꯜ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯠꯂꯁꯤ ꯑꯗꯨꯒ ꯏꯆꯜ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯁꯤ ꯅꯆꯥꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯈꯣꯏꯕꯨ ꯐꯪꯅꯕ ꯊꯤꯖꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯏꯅꯨꯅ ꯇꯞꯅ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯂꯩꯍꯥꯎꯅꯨꯒꯤ ꯃꯃꯥꯅꯤ ꯆꯤꯡꯂꯦꯝꯕꯅ ꯂꯩꯍꯥꯎꯅꯨ ꯍꯥꯏꯕ ꯃꯥꯅꯤ ꯂꯩꯍꯥꯎꯅꯨ ꯑꯃꯗꯤ ꯃꯂꯌꯥ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯑꯗꯨꯅ ꯏꯆꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯆꯤꯡꯂꯦꯝꯕꯅꯁꯨ ꯈꯪꯂꯤ ꯃꯗꯨꯗꯤ ꯂꯩꯍꯥꯎꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯄꯥꯃꯨꯅ ꯊꯝꯖꯕꯤ ꯂꯩꯍꯥꯎꯅꯨꯗꯨꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯂꯌꯥꯕꯨꯁꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯪꯏ ꯊꯥꯔꯣꯅ ꯏꯕꯨꯡꯉꯣ ꯏꯆꯥ ꯃꯂꯌꯥꯗꯣ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ ꯑꯗꯨꯒ ꯏꯆꯥ ꯂꯩꯍꯥꯎꯅꯨꯅ ꯍꯥꯟꯅ ꯃꯈꯣꯏꯕꯨ ꯊꯦꯡꯅꯗꯅꯕ ꯑꯁꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯃꯃꯥꯅ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗ ꯃꯇꯣꯝꯇ ꯆꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯆꯥ ꯑꯅꯤꯃꯛꯀꯤ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯨꯕꯦꯔꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯗꯨꯅ ꯏꯆꯥ ꯅꯨꯄꯤꯗꯨꯁꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯅꯤꯡꯏ ꯑꯗꯨꯒ ꯏꯆꯥ ꯂꯩꯍꯥꯎꯅꯨꯒꯤ ꯈꯣꯡꯒꯨꯜꯁꯤ ꯂꯤꯔꯨꯁꯤ ꯆꯤꯡꯂꯦꯝꯕ ꯃꯥꯏꯅꯨꯒꯤ ꯃꯐꯝꯗ ꯆꯤꯡꯗ ꯂꯩꯈꯤꯕ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯂꯩꯐꯝ ꯐꯖꯅ ꯍꯪꯂꯒ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯗ ꯂꯩꯍꯥꯎꯅꯨ ꯌꯧꯔꯛꯄ꯭ꯔꯥ ꯍꯪꯉꯨꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯨꯕꯦꯔꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯗꯨꯅ ꯌꯦꯡꯍꯧꯔꯒꯦ ꯍꯥꯏꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄ ꯃꯔꯝꯅ ꯀꯨꯕꯦꯔꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯨꯕꯦꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯌꯨ ꯂꯧꯔꯒ ꯍꯜꯂꯛꯄꯗ ꯃꯌꯥꯝꯕ ꯑꯅꯤꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏ ꯑꯣꯏꯔꯁꯨ ꯐꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯂꯌꯥꯅ ꯂꯩꯍꯧꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯄꯗꯗꯤ ꯃꯂꯌꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯣꯡꯁꯥꯕꯅ ꯑꯖꯠꯖ ꯀꯌꯥꯗ ꯂꯥꯛꯆꯔꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯍꯤꯡꯆꯥꯕꯤꯗꯨ ꯂꯩꯍꯥꯎꯅꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯐꯩ ꯃꯈꯣꯏꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯂꯥꯞꯅ ꯆꯦꯜꯂꯝꯒꯅꯤ ꯑꯗꯨꯅ ꯎꯃꯪꯁꯦ ꯅꯩꯈꯥꯏꯔꯒ ꯊꯤꯒꯗꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕꯅ ꯀꯨꯕꯦꯔꯗꯨ ꯋꯥ ꯈꯔ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯨꯕꯦꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯉꯝꯕ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯋꯥꯗꯨ ꯂꯤꯄꯠ ꯂꯤꯄꯠ ꯇꯧꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯈꯪꯂꯤ ꯆꯤꯡꯂꯦꯝꯕꯅ ꯃꯗꯨꯗꯤ ꯀꯨꯕꯦꯔ ꯍꯥꯏꯔꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯁꯤ ꯈꯨꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯆꯩꯔꯛꯏ ꯃꯇꯨ ꯃꯆꯥ ꯂꯩꯔꯤꯕ ꯅꯆꯥꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯕꯨ ꯅꯃ ꯑꯣꯏꯒꯦ ꯍꯥꯏꯔꯨꯔꯤꯕꯗꯣ ꯀꯅꯥ ꯂꯩ ꯅꯨꯄꯥ ꯑꯁꯤ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯝꯂꯝ ꯀꯨꯕꯦꯔ ꯍꯦꯛ ꯄꯨꯈꯤꯕꯒ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯄꯦꯟꯗꯕꯅ ꯌꯣꯝꯂꯕ ꯃꯤꯌꯥꯝ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯛꯇꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯐꯝꯗ ꯋꯥꯀꯠꯂꯝꯃꯤ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯍꯣꯔꯦꯟ ꯏꯅꯤꯡꯊꯧꯅ ꯅꯨꯄꯥꯁꯤ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯎꯃꯪꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯅ ꯃꯂꯌꯥꯒ ꯂꯩꯍꯥꯎꯅꯨꯒꯗꯨ ꯇꯥꯟꯅꯕ ꯄꯨꯔꯥ ꯐꯪꯗ꯭ꯔꯕꯁꯨ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯁꯤ ꯀꯣꯏꯁꯤꯜꯂꯒ ꯇꯥꯟꯅꯔꯛꯂꯝꯃꯤ ꯂꯩꯍꯥꯎꯅꯨꯒ ꯃꯂꯌꯥꯒꯁꯨ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨ ꯂꯣꯛ ꯑꯃꯒꯤ ꯃꯄꯥꯜꯗꯅꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯏ ꯈꯔ ꯆꯤꯡꯗ ꯆꯠꯂꯨꯁꯣ ꯍꯥꯏꯅ ꯊꯥꯈꯤꯕꯁꯤꯡ ꯑꯗꯨꯅ ꯎꯃꯪ ꯐꯥꯎꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯥꯡꯅ ꯀꯛꯊꯠꯈ꯭ꯔꯕ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯑꯃ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯔꯤ ꯑꯗꯨꯗꯒꯤ ꯆꯤꯡꯂꯦꯝꯕꯁꯨ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯍꯥꯎꯅꯨꯒ ꯃꯂꯌꯥꯒ ꯑꯅꯤꯗꯨ ꯀꯧꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯀꯧꯔꯤꯕꯗꯨ ꯈꯣꯟꯊꯥꯡ ꯂꯥꯟꯅ ꯆꯠꯈꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯍꯥꯎꯅꯨꯒ ꯃꯂꯌꯥꯒꯅꯁꯨ ꯇꯥꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯍꯥꯎꯅꯨꯗꯨ ꯀꯔꯣꯝꯗꯒꯤ ꯏꯍꯧꯔꯛꯈꯤꯕ ꯄꯤꯅꯣ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨ ꯄꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯏꯇꯥ ꯂꯩꯍꯥꯎ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯥꯟꯖꯗꯣ ꯅꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ ꯂꯩꯍꯥꯎꯅꯨꯅ ꯏꯇꯥ ꯃꯂꯌꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯁꯨ ꯑꯩꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ ꯏꯕꯥꯅꯤ ꯂꯩꯔꯤꯕꯁꯦ ꯂꯣꯛ ꯑꯁꯤꯒꯤ ꯃꯄꯥꯜꯗꯅꯤ ꯑꯇꯩ ꯂꯝꯕꯤꯁꯨ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯤ ꯀꯗꯣꯝꯗꯅꯣ ꯏꯕꯥꯅꯤꯅ ꯆꯠꯀꯗꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯎ ꯃꯔꯨꯝꯁꯤꯗ ꯏꯕꯥꯅꯤ ꯂꯨꯝꯗꯨꯅ ꯃꯤꯐꯠꯇꯁꯤꯡ ꯑꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯁꯤ
Nakal amadana masi manaw ahumdu mi lae haiba khanglabasu karimta na sungde maramdi makhoi khuldagi khunja singdi moina dung ngambani khanduna makata na Malaya hoibu thirakle aduga singlembasu Malaya ga lehaunuga anibu kaura duna asum changsilai adubu kanamtana khumlakchi singlembagi wahai tabada nongsabana yambo idau tariba khunjelsi kanagi masidi aikhoibu kiba mi mante asumna wari saduna lepnaga leiringai lumduna leiribi Malaya gi lengjunggi saruktu masimanaw ahumna uthokri lehaunuga Malaya gasu makoibu ukraiba khangladuna umarum amada masado leileidun lakpana lokki mapal adudagi kharana thairakli masin manaw ahumdusu mi lakre khangbanina wadingangda makoibu phanabu hotnari aduga lehaunuga Malaya gasu pulap lakminarambadagi khara abuk laknakre makoi ani umagi marumda punna leirabadi ukiba tare khanduna lehaunusu sorgatu yamkino honduna mamitu tapna usilaga sor asang mo khondoktun leiringai lehaunugi tunglomdagi masindu satmen silai lehaunusu ipa pakhat na hagot ki torokpada nupadugi khonjelda tapna hairei lehaunu aini lehaunu mamaidu sat leithoktuna yenglakpada chinglemba oirammi lehaunu singlemba ubada mapukningdu yamna nungsirektuna chinglemba nga tharaduna tumin kapni chinglemba lehaunubu tapna konsilaga kapkaduse huzikti ilaklabasidi adumna tawnaringai tanjaduda Malayana aibu thado sa aibu thado khonjeldu tabda singlemba amadi lehaunusu mafam adudagi laktuna Malaya gi khongul lirei lehaununa kau Malaya nang kaida leige adubu Malaya di khumlakhichi chinglemba magi manai singda mafam adu koisilu haina yathang tawkre adubu somdadi Malaya du masimanaw ahumna soro laktuna singbadagi masadu ihingna hingsai asumna mafamdudagi khongkaw khra thangduna laklaba matung masimanaw ahumna Malaya bu thanggadabagi tawribadu uraduna chinglemana kanna laurammi adudagi makoi khut amuk thoknaduna ngehak lei adubu singlembagi manai singaduna masimanaw ahumdu phajinkre lehaununa Malaya bu mathada konkhatuna thamoi sokna tapna tamsi mipango ai laita kaino na natorisibo ita nanggu mikum amatang yengaw tabada tokli basi karino ita Malaya tapna ita lehauno nagchalo ay imado macha ay halagre haiduna soiduna kaplamkani nangdi imamo amukta temiru chuida chinglemba na Malaya bu kauduna tapna Malaya nang kaisu tawrui hairaga lehauno de yenglei lehaungnusu singlembada Malaya bu thangduna pubiyu haibagum masadu khara khajik masi lenglai asumna Malaya bu mayumda purakli matam aduda mangolgi ukhongtenda nga thaduna milu piranga loinana mama tharodu kaplaga leirammi mainuna manakta leiduna mabu themjin birammi adubu singlembana masanu pibu phaina pamduna lakpadu ubada tharo magi wakhaldadi Malaya sitaibung thadokhraboi khanduna phuk haugatuna sensilai aduga imagi bema imagi mangjaredana karino nangna taroklibasibo imagi Malaya mainu susian silai lehauno kapni sari tawduna ima itase mukta phanaba layengsi asumna matamdugi oina ana ayek asok apun yarokpada ningthina layeng bahaiba misak ama kauraga Malaya bu layeng halaba matung khuldugi miyoi khudingmakpu awawa piramliba mabuk phatraba mapa masadu mapunsi suppagi kaisum sangda leikhirammi aduga makoigi matu masasing adubuna ningthauno konungda kaukhatuna wahang pahong taruba matung makoidi mara leite khangladuna amuk thadok pirakhi adubu leiriba lanthum panchang adudi kulladugi maral mathum ngaktani mapa masana dap tawduna kihan khanghallaga nampu sapuda lawkiba oibana madu loinamu mapuda handok pikhi asumna kulladugi miyam aduna chinglembabu makoigi asobu mateng pangbibada natana kullasigi awabasi ningthaugi nakong yauhanbiduna mateng pangbibagi damaktasu yam thagatlammi aduga leibak adugi ningthaubusu yam thagatlammi aduga nakal amadana Malayasu masadu tapna phagalaktuna karisu asoi angam yaukhichri madugi matung lehaunu amadi singlemba nibu chawna luhongduna leibak pungjaw thenkhre aduga Malayasu maga khangnazaba parida mamana sauna luhongbi khirami madugi matungdagidi kulladuda kanagasu kalat yengthinaba leita khatna sainaba yaudana amaga nungsinana ingna sikna pan khirami